Security Force na Kangpokpi District ki manung channa leiba Kharam Vaiphei Dagi drone ama Phagatpa Ngamle hairi. Police na thadorakpa paw amagi matung inna mafam aduda Security Force na thiba humbagi thabak chathabada drone na do Phagatpa ngamkibani hairi. Nakalamaromda district asiki Kangchup Ponland da thiba humbagi thabak chathabada chu kuchukulai kaya Phagatpa Ngamle hairi. Farba Kutlai Singh Day 12-inch single bore barrel rifle tara, improvised mortar ma, improvised mortar barrel mapan, gelatin stick kun, detonator contra, meter tara sangba fuse, country made rocket ane, lead shot KG ane, kapto kraban nongmay marugi top nek marifudara mari, radio set manga, radio set ke charger manga, plate yaw taba bulletproof harness mari amade, helmet ama Phagatpa Ngamle hairi. Nakalma Romda Kakching District ki Kakching Lamdongda Security Force na thiba humbagi thabak chathabda kulai kaya Phagatpa ngamkre. Police dagi fangba paw na hai Phagalaba kulai sing adude SLR nongmai ane nongmai sing adugi magazine ane .32 gi pistol adugi magazine ama kapayariba nongmai marukun mga bawfeng gi radio set ani amade bulletproof cover ani ni hairi.